Nita Production. Good morning everyone. Mayang ngasi ayuk sidi kana tawdoi ne ba mafam amda chakyain tawrini kaina ado ai chattoi mafam de aina jamna thajaba mafam hai tare ko adu mafam da chattoi ne ado jawrga mayam da su jingan jarake adai hujik thokpa hawdro bne ba ko roi jam nusiba roi ko chabu ye ko chabu ye ko ji thokap ye sondigi gari tongdeni bus tonga chatoi ne ba sidi chabise monoga mapaga aiga ko humni chabise ngasi di nungsa je phajana saibo chakthek pau saba dai do ye nungsa ne na ko ka bang bang laure mana phajadre ngune bai je phajamni wasi bai se jaau ya ba pasani ni se je mana punnon no ba kya ai no per piece 20 bhajan tangi ji di padi bhajar ma exam ra ha ko paisa na piro se do da habcha chonne chonne be acha ni je piro du ga sigana ba jang hai piram haina usina kg da chaunga kunai ra chamai ra cham kg ro anggur sini mutra anggur mana amu ba pamar fu ni keji dah pal दुकान है अगरबत्ती का मोमबत्ती का बाउरे क्या हो गया मैम जी अखना भाई हम तो जाउरे दो अइना दी जम थाजा मफम ने आबको दो मैम सु खरमसी आबा खरमसी ने जी दो मैम खंगनी को आई जी चंग न बताओ खरमोनी को क्या कल्ले ने थाजरो तम सुगी बुकिंग दो बुकिंग हम कल्ले जी हमला बोले ने पूरी हो गई खंग ने बोला थे हमारा को ना या तो Tengo que ir. Vamos pra Imahe makung ni ko sa taran niya. मैम हजी इमा से खुरब लोरे अद इमोजे खरा शांति फंगे अहन फमना लेरेको मांगों हई पीजदनी खुरब लोरगा
ꯑꯍꯟ ꯑꯅꯤꯁꯦ ꯑꯋꯥ ꯄꯣꯊꯥꯔꯤꯅꯦ ꯀꯩꯅ ꯁꯦꯟꯅꯔꯤꯅꯦ Assim, duas potes de leva. ꯑꯥ ꯀꯩ ꯄꯣꯠꯅꯣ ꯃꯥꯅ ꯁꯥꯟꯅꯩꯁꯦ ꯃꯪꯒꯤ ꯃꯔꯨ ꯑꯣꯏ ꯃꯥꯜꯂꯦ Magi maruna. Pista udah terang. Jadi kalau kita tanggung punya. ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯑꯌꯨꯛꯁꯦ ꯊꯨꯒꯥꯏꯔꯒ ꯑꯍꯟ ꯈꯔ ꯂꯩꯔꯤꯁꯦ ꯁꯤ ꯃꯣꯏꯗ ꯄꯤꯖꯔꯝꯃꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯃꯣꯅꯣ ꯂꯥꯎ ꯑꯩꯅ ꯃꯇꯥ ꯆꯥꯅ ꯐꯪꯉꯦ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯈꯪꯗꯦꯁꯦ Mata ada yang apa? Mata paling baik. Sisi murai itu. ꯆꯥꯔꯁꯦ ꯚꯥꯏꯅ ꯇꯝꯕ ꯏꯁꯣꯔꯅ ꯇꯝꯕ ꯉꯁꯤꯗꯤ Ini jalan. ꯉꯁꯤꯒꯤ ꯈꯥꯅꯤꯁꯦ ꯁꯤ ꯑꯣꯏꯅ ꯇꯧꯗ꯭ꯔꯕꯅꯤ Thôi. ꯃꯃꯥ Si yang tak kiri. Ini apa kalau ice kan? ꯍꯥꯎꯋꯦ ꯍꯥꯏꯔꯣ ꯆꯥꯎ ꯆꯥꯎ ꯍꯩꯅꯅꯤꯕ ꯑꯗꯨꯝ ꯃꯣꯏ ꯀꯔꯤ ꯄꯇꯥꯕꯅꯤꯅ ꯍꯩꯅꯗꯕꯅꯦ ꯍꯥꯎꯗꯤ ꯍꯥꯎ ꯈꯔ ꯉꯟ ꯆꯥꯕꯅ ꯈꯪꯗꯦꯕꯣ ꯑꯩ ꯀꯦꯖꯤ ꯑꯃ ꯃꯆꯥ ꯀꯩꯅꯣ ꯍꯥꯎꯋꯤ ꯍꯥꯎꯗꯕꯗꯤ ꯅꯠꯇꯦ ꯁꯤꯡꯕ ꯑꯆꯝꯕ ꯇꯟꯁꯤꯅ ꯍꯥꯎꯔꯦ ꯑꯩꯈꯣꯏꯅ ꯇꯣꯛ ꯇꯧꯗ꯭ꯔꯕꯅꯤ ꯍꯥꯎꯋꯦ Kita mau kok mana ni? Aku kok. Mana? ꯁꯤꯁꯦ ꯐꯨꯠꯂ ꯑꯗꯨꯝ ꯆꯥꯔꯦ Não. ꯆꯥꯕ ꯌꯥꯔꯣꯏ ꯗꯥꯏꯔꯦꯛ ꯊꯛꯑꯝꯃꯤ ꯍꯥꯎꯗꯤ ꯍꯥꯎꯋꯤ ꯃꯤꯛꯁ ꯄꯤꯔꯣ ꯃꯣꯔꯣꯛꯁꯨ ꯄꯤꯔꯣ ꯑꯩꯈꯣꯏ ꯄꯨꯏꯕ ꯁꯥꯏꯁꯦ ꯏꯁꯥ ꯃꯊꯛ ꯂꯩꯖꯗ ꯃꯁꯥꯅ ꯆꯥꯕ꯭ꯔ ꯌꯦꯡꯉꯨ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯃꯃꯤꯡ ꯀꯥꯎꯊꯣꯛꯑꯔ ꯑꯦꯃꯤ ꯍꯟꯗꯛꯅ ꯑꯃꯨꯛ ꯆꯥꯎꯔꯕ ꯈꯪꯗꯦ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯒꯤ ꯉꯥꯛꯄꯁꯦ ꯈꯥꯕꯤ ꯑꯣꯏꯔꯦ ꯁꯨꯔꯛꯇꯣꯔꯦ ꯇꯝꯗ ꯇꯝꯒꯕꯤꯔꯣ ꯑꯗꯨꯗꯤ ꯋꯥꯠꯂꯤꯅꯤ Bayinya ada berapa? Ini siapa ni? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯝꯕ ꯆꯠꯂꯤꯁꯦ ꯍꯞꯇꯥ ꯑꯅꯤ ꯐꯔꯦ ꯍꯩꯇ꯭ꯔꯤꯗ Karena tu, pergi luar sama. CBꯗ ꯑꯅꯤꯔꯛ ꯄꯣ 우리 꼬나 가자 허지 하려고 왜 hurra con cho 왜 hurra 아 자 ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯅꯦꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯨꯅꯤ ꯍꯣꯏꯗ ꯆꯪꯉꯒ ꯀꯩ ꯀꯩꯅꯣ ꯈꯔ ꯆꯥꯔꯒ ꯍꯧꯖꯤꯛ ꯊꯣꯛꯄ ꯌꯥꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯖꯨꯕꯤ ꯃꯩꯁꯦ ꯎꯕꯒ ꯍꯦꯛꯇ ꯊꯛꯅꯤꯡꯉꯦꯕ
ꯑꯗ ꯑꯩꯒ ꯃꯣꯅꯣꯒ ꯖꯨꯕꯤ ꯃꯍꯤ ꯑꯃꯃꯝ ꯊꯛꯑꯅꯤ ꯍꯧꯖꯤꯛ ꯑꯗꯩ ꯍꯧꯖꯤꯛ ꯒꯥꯔꯤ ꯇꯣꯡꯅ ꯑꯃꯨꯛ ꯆꯠꯇꯣꯔꯕꯅꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤ ꯇꯣꯡꯈꯠꯂꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯣꯅꯣꯒꯤꯁꯨ ꯐꯤ ꯈꯔ ꯂꯩꯒꯗꯕ ꯂꯩꯌꯦꯕ ꯃꯔꯛꯇꯒꯤ ꯑꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯀꯨꯝꯊꯗꯣꯏꯅꯦ ꯑꯗꯣ ꯃꯊꯪ ꯇꯥꯕ ꯑꯃꯨꯛ ꯌꯦꯡꯁꯤ ꯐꯤ ꯃꯌꯥꯝ पैसा हंदोरब हंदोरे आयरा तब हंदोर सब पैजाम कुछ घर गई बगैर दीपा मचार से बर्थडे मजा खाए रे ꯂꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯌꯨꯛꯇꯒꯤ ꯆꯠꯄꯒꯤ ꯊꯕꯛꯇ ꯑꯣꯏꯅ ꯂꯩꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯄꯨꯡ ꯑꯃ ꯂꯩꯔꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯤꯇꯪ ꯂꯧꯒꯦ ꯑꯗꯩ ꯕꯖꯥꯔꯁꯨ ꯈꯤꯇꯪ ꯇꯧꯒꯦꯅ ꯂꯥꯛꯏꯑꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯂꯧꯔꯅꯤ ꯑꯗꯩ ꯑꯃꯨꯛ ꯁꯕꯖꯤ ꯈꯤꯇꯪ ꯂꯧꯔꯨꯗꯣꯏꯅꯦꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯕ ꯂꯣꯏꯔꯦ ꯆꯠꯃꯟꯅꯤꯅ ꯋꯥꯔꯦꯕꯣ ꯄꯩꯁꯥ ꯃꯉꯥ ꯇꯥꯔꯤꯁꯦ ꯇꯥꯡꯗ꯭ꯔꯣ ꯇꯥꯡꯉꯦ ꯄꯣꯠꯇꯣ ꯑꯂꯨꯁꯦ ꯃꯥꯟꯅꯗꯕ ꯈꯔ ꯐꯗꯨꯒ ꯇꯧꯔꯤꯔꯣ ꯈꯪꯗꯦ ꯁꯤꯗꯤ ꯐꯕ ꯁꯤꯗ ꯑꯩꯈꯣꯏ ꯆꯥꯕ ꯑꯂꯨꯗꯨ ꯑꯣꯏꯕ ꯈꯪꯕ ꯐꯔꯛꯀ ꯇꯥꯏꯞꯅ ꯈꯪꯕ ꯅꯍꯥꯟꯒꯤꯁꯨ ꯍꯥꯎꯋꯤꯗ ꯃꯣꯏꯗꯤ ꯍꯥꯎꯔꯦꯗ ꯁꯣꯏ ꯁꯣꯏ ꯂꯥꯎꯋꯦ ꯌꯥꯝ ꯆꯥꯎꯕꯁꯦ ꯂꯧꯔꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯥꯏꯖꯅ ꯆꯥꯃꯤꯟꯅ ꯄꯤꯔꯁꯨ ꯍꯥꯎꯔꯣꯏ ꯂꯣꯏ ꯆꯨꯝꯅ ꯈꯤꯇꯪ ꯆꯥꯎꯕ ꯁꯤꯅ ꯍꯥꯎꯔꯦ ꯁꯤ ꯍꯥꯎꯔꯣꯏꯗ꯭ꯔꯃ ꯍꯥꯎꯅꯤ ꯑꯃꯠꯇꯅꯤ ꯅꯧꯔꯤꯗꯣꯗꯁꯦ ꯅꯧꯏ ꯃꯇꯝ ꯅꯠꯇꯕꯅꯤ ꯃꯪꯒ꯭ꯔꯥꯁꯦ 15ꯅꯤ ꯀꯦꯖꯤꯗ ꯍꯩꯅꯧꯁꯤꯅ ꯂꯨꯄꯥ 50 ꯈꯥꯃꯦꯟ ꯂꯨꯄꯥ 90 ꯂꯨꯄा 50 केजीदा बंधा गोभी लुपा 10 बेरी लुपा 50 गाजर लुपा 50 कैप्सिकम से लुपा 50 बीन्स तन खितंग तांग चांगफुन सचना लुपा 90 होंगे साउथ इंडियन मचा चैनल सब्सक्राइब तौदोरे ओके थैंक यू हाई करदना सब्सक्राइबर मैम हाई तौरी मैम इमा खुरम चलूबदो इमा खुरमे अद इनेचाई मचानुपी मयूद मुचंगे अद मोदी थोपद पुंग मरी तादी तौरेब अद लंबीद मोनोगी पोचे खरा वैथोग वैसिन तौरे अद जुम जोरपद पुंगमेब अखोना लापद अनांगसिंग केक कक्ना वैरमे दुकान पोट वैरुरे सब्जी मु वैरुरे अद हुजिक नुंदांग पुंग अपन तारे चाक थोंग मतम जौरेनको अद आइगी वीडियो सांगरे वैसनब तौरगे अद लाइक मचाम तौबिरमो अद सब्सक्राइब तौदबैसिदी दाउ मयाम खरा सब्सक्राइब तौबियो अद शेयर तौबियो अद ngasiगे थमजरगे मयाम वीडियो नेक्स्ट वीडियो मु फजब पुनम लांगनब होनागे द बाय बाय